Dear Manipur YouTube channel subeng birba mayam pum nang po mukha na taram lok seri han badem na maru yo pawam abde thamjage more de lairi state security forcing gi damang case per vehicle ama tangai fadana madhau tari border town more da hojik ngak senbage asobo thodang lo ri state security singi manung da special commando singi damak to ina case per vehicle ama tangai fadana madhau tari hairi manipuri lengak na hairi case per vehicle asi athu matam da lebi duna more de lairi state security force sinnabi ba tarbade ngak senbage thabuk to khumang sau sinnaba thabuk paikhat pangam gani loina na khuda ki oina more dagi impal thorok pa amadi athuba matam da more da muksang sin ba matam da khwai dagi hena khudong sa pa oigani hairi kuki narco terrorist singa khut thok narak pa matam da sok apan amadi mathau ta ba polam sing impal ta na lobo sat pa da kesper vehicle asin nongmai leitaba dagi yamna sound awaba mayuknari lengak na kesper vehicle amma leiduna pibira badi ngak sen bagi thabuk paikhat pada hiram khuding makta kumang sausin naba paikhat pangam gani hairi hojik more de leibe state security forcing asi more town manung dagi atopa mafam da yamna safe oina satna bagi damakta kesper vehicle asi mathau tai masi leira badi kukinar ko terrorist sing asi more dagi takthok na hotna badi yamna sound mai pakpo oigani maram aduna kesper vehicle asi manipuri lengak na thu matam da lebi duna more de leibe state security forcing da sinnabira badi more da mausa gi tangtu leita ba punsi da hanchil hanna ba hona bangam gani hairi aduga mathangi update asna electric na singbadagi kuki ani se ama sokle Sanden district ki fuikon turen marakta kuki macha ahum electric na singbadagi ani thaudok tokpham da sire amana Surasanpur hospital da laikan nari hairi maina singbagi thaudok asi fuikon turen mapan da uyan bagi thabuk sa thabada ST line da thengna badagi electric na singbadagi sibani laikidrba me ani adugi paumillan apokpa kuplai thang leifam sajik tampak amadi ngam kholan kawi kholen faidagini hairi aduga mathangi update asna mayok naba lanpham da laikhidraba khulngak pa maisnam khaba kuki militant singna tamthina ot nei ki haibagi khudam pangle laikhidraba athoba ani hayang kadang banda punna leiron changadori mamang tha February 13 da Imphal West ki lamsang police station ki manung chanba kokruk amasung Bethel galon of the kuki militant singna nongmai kha nabagi thodok ta laikhidraba khulngak pa khunja ani ki manung da Imphal West district ki sagol tongbo mamang likai dagi maisnam khaba Elias ibom sa sahi kulum da apok pa M Hemanta kuki militant singna tamthina ot nei raga hatki haibagi khudam pangle hairi pawasin hai laikhidraba maisnam khaba gi thawai yaw drabak sang ngasi rims ki mirel sangda ngasi postmortem tawkhre mahak nongmai na panduna sirba matung da kuki militant singna close range ta ko ki saruk ta nongmai kapsin ba maram oiraga ko ki saruk ayamba hiorum khide masida suna tunaga laikhidraba asi ki haksang private part su thang na kakthak lambagi khudam pangki hairi amorom da thodok adu da laikhidraba khungak pa khunjan nongthongbam Michael Deb sahi kuntraga ni thoi apok pa laikhidraba M Ibo konung laikai palace compound Imphal SK haksang dingarang rims ki mukta postmortem tawkrabani makhoi ani gi thawai yaw drabak sang hayang rims ki miril sangdagi lawsil laba matung da thoba sing ki mafam da utpham thokpa aroiba mapung phabai kai khumna bu ulapa matung Imphal West ki kadang banda leiba Mahadeva Singh khongda leirung chanbagi thabuk pangthok lagani hairi laikhidraba thoba masnam khaba Elias ibom sa mayuk naba lanpham da nongmai maru wat khibana kuki singna khudum salaba matung da mi hathina hat khibani mayuk naba lanpham da mai thira pa oiraba su mai pak po oiraba su isa gi mara ni adubu isa na pai khiba nongmai maru wat khre haina masnam khaba Elias ibom sa gi apok pi mama na IBM sana ningam dana paudam lagli IBM sana ningam dana phungdo khibadi numit atu da kuki singna nongmai amadi bom kap sinduna dandara khiba nungthin pung ahum rom tarakpa matam da maisnam khaba Elias ibom sana mahaki manaw nupa herojit video call tawraktuna apokpi mama ga aroiba oina wari sanaki wari sanabadu da ima lanse phasana tawre nongmai kanna kapnari heraki maduda apokpi mama na nakhoi nongmai yawbra mi yamdabra nongmai Asok apandi yaude ko haina hanki maduda ima kuki sing lagle ai gidino moi maru yaudre hairam laga phone thamki isa do soidina kuki sing na makut chalaba matung hat kiba oigani isa gumba chama na ima leibak asingak pani isa gi thawai kari su pamude adubu mayuk na balan famde isa gi nongmoi maru wat kiba adudi mama ai gi thamoi na pende haina paudam ki laikhidraba thoba maisnam khaba Elias ibom sa ka aroiba oina video calling de wari sana kiba mahaki manaw no pa herojit na phongdo kiba da mayam baga mama ga wari sana ba loiraba matung da mayam bagi phone da call tawduna lan gi pau hanglu da mayam bagi phone adu kuki amana pairakhi miyoi aduna mitai macha sire haina paukum pirakpaga loinana siraga lamai da taduna leiriba mayam bagi haksang adu phone da uhallamloga phone muthatki haina phungdorki aduga mathangi update asna kuki militant singna maglenduna hat khibadagi saru polang oina phangkraba ngangom nebigi JC na lengak ta demand kaya tawkhre mamang sahi ki mekun gani pan sunu gilan famda mafam khangdana mangkhraba ngangom nebi sahi kun apokpa sana khamba kauba ama matam kuina thiba khanglo droba matung ngarang saru polang oina phangkiba adugi matang de misi asid ga mari lena sem kiba JC na lengak ta demand kaya taladuna demand sing adu thabuk to onthok trabade saru polang sing atu sulo khiroi haina phungdokre ngasi Manipuri Press Club te pangthok pawu infam amada JC gi convener ahibam sathoina hai ngangom nebi gi mihat asi minung si sukyaw yaw dana jati amagi thawngni maduna scenery pa
culprit adu laingak na book tawtuna capital punishment pigedabani mi asiba amapum amukasu thangna mangakta lienbata natana madugi hendoktuna angang adugi mangak manungda makhoina thakpa sabagi ken beer sing hapsinduna aduki matik minungsi yauduna sattakiba thawong aduda senariba kuki jati asi manipur dagi matam supagi oina tanthokpikro tungi yumbi oigadoriba angang amabu mi hathina hatpikraba imung asigi lehoriba miusingda hingbada mateng oinaba masaga chanaba sinpham ama sarkar gi maikaidagi pigedabani angang asibu haliba mafam asi sugnuda leiriba kuntragatare chuba Assam Rifles dagi meter sani rom tamak satlaga leiba mafam dani loinana khulgi ningthaugi mayum mamang maktada hatkibani loinana mihat asigi matangda Assam Rifles na karigumba amata uhaude haina seliba asi yaningde sugnuda Assam Rifles lehanba pamdre makoina mitei singbu ngakpi senbina ba khongthang amata lokatre hairaduna angang asigi aroiba mathau mangamsu leibak asigi athauba singi leiron chankiba mafam aduda mahaksu leiron changadabani hairiba demand sing asi hapta amagi manungda pidrabadi leibak miam go loinana khungjing sangsin baga loinana ngarang phangkiba saru polang sing moktagi laukhiroi haina su phungdoragli aduga mathangi update asina kuki militants singna thamna pokpi amadi naran saina maninta nongmai kapsil lakre Bisnupur district thamna pokpi amadi naran saina maninta ngarang su amuk hanna kuki militants singna bom yaunu nongmai round kaya kapsil laktuna landarakre thawdok asi ngarang numdang pung 13 minute tara rom tabada kulai matik sana paiba kuki militants sing aduna thamna pokpi mading singlom da bom pokhai hanbaga loinana nongmai kaplakibani makata rakpo oineng asi ayuk pung 13 gi makai rom tabada amuk hanna lawar Khoiren tak maning lom dagi amuk hanna thamna pokpi area da nongmai kapsilakibani nongmai kapsilakiba aduda asok apan yawbagi paudi leite hairi